पुनमपु खुरमजरी story collection na sanglain na hkchang hajen tawbana miwi punsi nuksang lehenba ngami haibisigi hiramda article ma puduna miyamda paodam jari miwi pawari hangana yenglobda hkchang hajen tawbagi hainabi amadi sanabi leramdragasu matam aduda hingba punsi mahing aduga ngasidagi hingliba punsi mahing asiga sauna khenaba leire ariba matamdadi nupa nupi angang khaktana humang thona hingnabagi punsida makhan makha kayagi thabak tawduna pangan thauna pudoktuna thabak sunarami maduna hkchang sajen tawbagi damak tongan ba amuk matam khaidokuna hkchang sajen tawbagi mathau tade adubu ngasidi sakholapagi matungina haigadra natraga hingnariba punsi mahingda sauna ahongba lakpana hkchang sajen tawbagi tangai faidaba leirakli ariba matamda wa na thabak sururaga sariba sinsaksing adujusu chemical amadi makhan makha kayagi har yaudaba sumnagi yamna senglama nesen oiraba sinsaksing oibana hkchang kan launa nada yekta leiba ngami anoba modernization ki kunai amadi science and technology ki sakotbagi thak kham thengna yorabasu miwebana sari thaliba sinsaksing ayamna makhan makha kayagi chemical yawrokpata natana sana namagi dang thariba posaksing aduda makhan makha kayagi har sijanarkona miwebi hkchang da akaiba kaya pirakli masida natana miwebigi punsida yamna tangai phadraba thaknariba ising asi pawa hu chelapagi masak ama oirakli asugumba ising nungchita chauna ahongba lakpada natana Musi mahingda su sauna khenarakpana ngasidi miyoiba khudimangna nongmada yamdrabada pungkhai ama phawbagi matam kaithoktuna hkchang sajen tawbagi tangai phadaba lakli matam amada thabak khudimak pangan thauna phudoktuna sunarami adubu ngasidi office ta computer gi mamangna phamduna amadi tongan ba physical gi thabak oidabagi makhan kaya gi thabak sing sunarakpana hkchang sakotpa amadi makhan makha kaya gi naina lakpagi sang wakalakpada natana mentally amadi physically the sound seking piraktuna miwebigi punsi mahingda awaba kaya mayongna hali asigumba ahongba kaya lakliba ahongba sing asibusu la thaiduna satpai wagadaba oigadaba maramna ngasigi miron singna changlaina omang lokthopaka loinana hkchang hajen tawbagi tangai hodaba lakli hkchang hajen tawbana miwebi punsida kannaba kaya pibda natana chronic disease dagi ngakthopi mathakta punsi nusana hingba ngamhanbaga noinana wakhan nungaina hingba ngami ngasi mak mioi sa kaya depression gi langda thudana awa punsi makhan amada hingliba asidagi su hkchang sajen changlaina tawbana kannaba pi hkchang sajen tawbagi kannaba kaya leikhre adubu hkchang sajen tawbana kannaba kaya pi haiduna su ka henjinna hkchang sajen tawbana mangjaba kaya amasu pi dama natte aduma pu normal oina hingliba punsi mahing asida yamdrabda nomogi numitta pungkhai amatang oiraba su kaithoktuna hkchang sajen tahubana lakadrba punsi nambida nongai yaipaba nada yektaba amadi pungning wakhan nungaina hingba soidana ngamgani ngasi mioi kaya gi punsida hkchang chawkhlakpa amadi hkchang numsilakpagi complaint kaya leptala laktaba natti hkchang chawkatpa kahen noiba arumagi sang hingalapagi thawong asi ngasidi sahi nauriba angang singda phawbok thokle masigi maram kaya medical tamda hormone change torpadi amadi tongan ba maram kaya lerangani aduma pu tumba saba chang naidaba hkchang sajen tawdabaga noina physical activities mahung phana pangthok tabadagi hkchang chawkhlakpa amadi nokalapagi maram amasu oigani haibada haiman bathokloi ngasi Hollywood amadi Bollywood ki phawrba actor kaya makhoina lawgodriba ron gi matung ina hkchang nohenba hkchang pathanba amadi masan kaya puthoktuna semningo maungda semba ngami masina takpadi aikoi miyobi hkchang asi thawai hkchang yauna honarabadi semningo maungda semba yai haibasini hkchang sajen changlaina tawbana hkchang yauriba saru singi mapang kangkhalali ha attack lakadabdi ngakthokpa ngami miyobigi energy level wangkhalali tumba saba noyahali amadi wakhan nungaibata natana anawa wakhan loksing thokpa haibadu oheli sak phajabada larik haibada sen paibada thabak tawbada amadi hiram khudimmakta competition asuki matik wangra matamsida miyobi punsida kalakpa mihoba kaya foundaba sunnate punamak asidi ngakthoknaba hkchang phana amadi wakhal loksing thokna hingnabagi namda hkchang sajen tawba tangai phade ngasi mobile ngi matam da asida ahing nungthin khaktana makhan makha kayagi mobile game sanaba ahing thengna nupi oibisingna seren yengba asina maram oiraga nupi angang singi brain meet amadi khanba ngamagi sang haibadi memory na singbada sauna akaiba piri masigi ngakthona batumba sa matam naibada natana hkchang sajen tawbagi tangai phadaba lei Manipur kita natana leba kaya da sahi khargi mamangda samdamna duna yengrabada angang pokpagi sang lemtharakli
masigi mathakta normal oina angang unabi masingsu hantarakli pudamak asigi maram sariba sinsak ohongba punsi mahing hkchang sajen chang naina tawdaba physical activity hantarakpa maram kaya sing asina ohelakpa yai maram aduna afaba khunai ama oinaba honabada khunai aduda leiminariba mioi khudimak hkchang phana leiminaba mathau tai malengi super power oiriba khwaidi sakhodaba leibak amani hainariba America na singba nomagi minute khadang orbosa hkchang sajen tawbagi matam kaithokli ani subada aikoina chocolate ka hena sabagi hainabi thamloidabani masina amangba lahanba yai nupi angang khaktana me khudiona pamna sanariba chocolate ki kanaba kaya hkchang da piraba su ka hena sarabdi makhan kaya gi nuai taba hkchang da tholakba yai chocolate hariba posak asi koko haiba pambi makhan amada panma mahi amari semani masi ariba matam leso America gi olmec civilization dagi sizinaba horki adu marem sinba thungna pamna khibadi American makhan kaya gi chocolate semdor puthor podagi oiki ngasidi mioi kaya gi punsida chocolate numit khuding sanari adu posak khudingi amangba amadi tongjaba leibagumna chocolate sabagi su mangjaba amadi tongjaba kaya leiri chocolate sang amada sarabadi kenori heart disease amadi hypertension singba ngakthokpa ngami noina na chocolate antioxidant marang kaini yawbana unsada kanaba pibida natana hkchang manungi amotpa sing sengtokpadasu mateng pangi noina na cholesterol bu sang amada thamba ngambada natana aka pari sanbagi laina lakadabi khara makai ngakthokpa sungami hairi adu bu sabada kanaba piriba chocolate asi ka hena sarabdi mangonda yawriba fat amadi sugar gi sang wangba maramna tongan tongan malaina na halakpa yabi khudong thiba leitabasu nate adu Netherlands Journal of Medicine phongkiba article amagi matung ina chocolate sabana miyobi wakhan nonghanba ngami awa matam khari kauthonba ngamagi masaksu yawi hairi masida natana hksana kanaba kaya piri The Journal of Nutrition da phongba article amagi matung ina chocolate sabana cardiovascular da kanaba kaya piri amari blood pressure sanglaina thamane mateng oi Harvard Medical School gi scientist khargi matung inadi nomada chocolate ki asaba sahi anirak thakabadi brain butek ta kaidal thambang ngami masina ahansinadi sauna kanaba pi noina igi khongjen changlaina chenhan badasu asawa mateng oi hairi chocolate changlaina samna heart ta lakpa yaba anaba singi khara makhai ngaktopa ngami maru oina Canada gi scientist singi study amagi matung ina report matung ina mioi ni sing ni phuga mariga samari marphuma panda romda sathagi study amada changlaina chocolate sabadagi sada kunithoi changdi stock lakadabadi ngakthokpa ngami haiba khangba ngamki loinana chayon amada chocolate khara khajik chabi hainabi thamba bp stock lakpadagi siba yabi sangsu khara makhaidi hanthanba ngami hairi chocolate sabna nupi singda kanaba kya phangali khudam oina hairabada nomada miron bi nupi amana chocolate gram 30 gi changda sarabadi kanaba kya piri sanori singda sathagiba study amagi matung ina the Journal of the International Society of Sport Nutrition gi matung ina amuba makhan gi chocolate sabana sanori singda energy marang kaina piba ngami haiba wafam khangba ngamki second thoba mioi singi oina su kanaba kya piri second thoba hogdingida amuba makhan gi chocolate sabana wabi sang hanthanba ngambata natana yamna sangna second thoba ngambagi thona pangi hairi chocolate su light chocolate amadi dark chocolate haina makhan ani thona yengba yai light chocolate na energy songa ka kuthama thugi kisi NN yawba matamda dark chocolate ta songa ga yankhai turki KCN yawi aduga light chocolate na 14 gram nipan ga dasmik yakhai mathu yawa matamda dark chocolate ta gram manga ga dasmik yakhai mari yawi light chocolate ta carbohydrate gram yakhai ga nipan yawa matamda dark chocolate ta carbohydrate gram khompuga point dasmik nifuma pan yawi asumna light chocolate amadi dark chocolate khara khajik hentok henjin oiduna kanaraba sugar phosphorus iron potassium sodium calcium amadi cholesterol gi kanaraba masak kaya yauri soketa chini amadi kinori gi sang ka hena yawna angang sing gi hchang da songningai oidaba nate angang sing na yamna pamna sanariba chocolate asi ka hena sarabadi maruena ya tin sabi sang hengal halli kanango me khradi chocolate sarubadigi migraine laina mayokna bi yauki nona na chocolate ka hena sarabdi arumbagi sang hengalakpada hegalakpa thengnabi case malengi mafam kya da thoki haibigi report khra sulei maram aduna miyobi hkchang da kanaba kya piriba chocolate hairiba posak asi
चाबा मतमदा अखोइना तंगाई फदना अफबा मखनगी कंपनी साबा चॉकलेट सिंग खलगा चाबा मथौ ताई नतबे चॉकलेट त यावरिबा मसाक सिंग अदु यानसनबा नतगा सेंगदबा मसाक सिंगना पुनसिलगा सेमलकपा ओइरबदी हक्चांगना कानबा पीबी महुते हेना दम मांगजबा ओइरकनी मालेगी लेबाक कयादा चॉकलेट की मतंदा तोंगान तोंगानबा वरी सिंगबुम कया लई लोइना चॉकलेट सादुना पुथोरक्लिबा कंपनी सिंगी वाखलोंगी मतुइना तोंगान तोंगानबा महावदा फंगबा ngami चॉकलेट की हिस्ट्री हंगतना येंगलुबदा सही लिसिंग कयागी ममांगदा चॉकलेट असि मालेमगी लेबाक कयादा यामना पामना सानरमी चॉकलेट असि अहानबा चाबा हौरनरकपा मतमदा माकी महाव असि थुमलमदे हिदाक ओइना सिजनरमी चॉकलेट असि कोको हाइना हंगना पांबी मखन अमदा पानबा मही अदुबु लोकलगा कंगहलब मतुंगदा मरु लौथोलगा चॉकलेट सेमी कनागुंबा लेबाक खरददी चॉकलेट असि मही ओइना सिजनबा यावदबसु नत्ते चॉकलेट असि मालेमगी लेबाक कयागी मियामना यामना पामना सानर मरमना सही खुदिंगी जुलाई 8 पु वन चॉकलेट डे हाइना मालेमगी लेबाक कयार पांगथोंग लई वन चॉकलेट डे असि अहानबा ओइना इंकुमजानि सिंग अनिगा मापनदगी पांगथोकपा हौरके अदुबु गना अमेरिकाना सिंगबा लेबाकतदी वन चॉकलेट डे की थौरम असि अक्टोबर 25 दा ओइना पांगथोंग लई पोसक खुदिंगी सिजनबी मतुंग इना कानबा अमदी मांगजबा लैबगुमना अखोइना चॉकलेट चाबा मतमसु हेंजिनदना चाबना फै आर्टिकल असि रेलेवेंट सोर्स दा युफम ओरगा फोंगबनी अदु मसिना मेडिकल प्रोफेशनल सिंगी पौताक सिंगी महूत सिनबा होनबदी नत्ते हयेंग अमु चैनल असिना मयामगी कानरबा आर्टिकल कया पुदुना अमुक लाक्चगे ngasi gidi puno mapuk amuka hana kurumjari